Macha. Macha. Oh, Macha. Good morning. Asi si Kanglensu. Sana. Si Kanglensu nang chatlodra. Ha. Chutney ya. Chutney hara. Ha. Chutney ya. Jadi hogolodana. Jadi hogolodana. Jadi hore jilaga tunggu. Jilaga aja tuh nih. Hogolo. 지금 사나요? 사나와봐. 그 깡증 쓰더니 난 까이 드레스 했더니 봐. 빙. 하. 빙. 빙. hogolo. 누가 내가 섬내니까 이렇게 날 샴파비나 빙. 샴파비나 레이비도 뭐 파더니. 누가 그거서 빙. 헐. 이제 아한바지 또 먹고. 그래. 야래서. hogolo 찍고. 고. 시작. 그래. hogolo 찍고. 시기가 틀려 안 보자. 아왕우자. 아왕우자. 마디네 칸브라. 시동매 그거 섭배. 또 먹으려고 미쳤배. 이거 하시고. Ngasi dranks lang ontoga masak pajabi ma ontoksika. Ngasi se Kanglen numit ne do imai chasu ayukan ta hogajare aduga macha se hodokpada kitang wai bako mado khara hojik se hodokpada khara ningai tawre bako pukpuk haidi angang oringai gi di makeup khang thoga mama tum maroi se hogatla se haidune bako do hojikti mano oina theng na tum me pum ma leire bako dum hodokna bada wai bako adumai tawe atu se na namdana hodok pire ngasi gi numit se ngantana lotion bige tawbane ba ma se igi class su tawdoiba aduga ma su nganta lotion biraga ma se kang ahobada su aina pubi hodre bako ai se hantak se isa khara ngamdaba haitare ko adugi aina ma se pubi hodre bako ado handaki aroiba Kanglen sidadi aina puthokpige na khalleba ngasi do ko aduna aisu hogotlaga ma se ngantana lotion bige dagi aigi di class nung leibanina na tawe do ngasi se weather se nong adum mange ado ngarang su nong tagiba male ko ado nungsa ka yam saraga kano tawbudi oide hauju se nong ju tare eba ko ado aise aina bit laina lotion ge kaina khalla matung na nong tarak pasida kitang di bit halle ba ko ado weather se yamna nong taraga nong mangaga yamna nungai tabi lotion je kadai lotion losi kadai tawbo weather do oire ba ko aina ngarang pi phoram bane ado phi se aise lotion ba kawra ba ado dana phi se loin chotla lerame ado angang gai hujik se rehearsal gi class yam kanna tawri ba ko adudugi aise nungdang je theng tawbani ne ekta kawe ba ko duduna aina fishing se amu loksalaga hujik ti nong su tar abani na ko fishing se loksalaga manungda akangba jaga da photo amagena loksalini aduga aina akangba jaga da pusalaga nong ta da jaga da pusalaga aina yan tho amage ba ko si se adumai tawine do khangde da tawdoise nong su tree aduna hujik weather se so dugi matik nong mangjale nong su chusale ado horen di hangakadra di khangde do chachira chalosira sum khanjana leire bako ado phi se okhak sui hai tare phi se su da ba yade ba angang gai gi se hekta aisa nupi ama khata sibauta sumaina sunarabani ba magi phi se ko nungti su da yade ba aduduga mayam humari ka chenba mayam se yam thin waram gani ko aina khanjai nei thanda habdi ichanupi amatang sibauta yamna aina kano tawjai haitare phi suba khotpa sida dum problem oijai ba engonda ko dai ai thabak ka chatlaga chachar chatlakpa mikup tadi yamna engonda manage tawbada ko khra wajabada mai oye dusu molaga dum nam thamba yabde tamni ai su nangna ba sudo omaga ko adaidi wamba hen malaga suda basu numini humne tingjalaga thamba ga su yawe ba ko ado adum sudo e anambana ko ado main tawe duga khangde weather si su yam phalaktre lotion ge tawbasu bit heklai taba isa su nong thinong mangadi hekta isa se nungai te ba gi oina di ko adum thindo ga khoto ga dum sa nungai tabi da dum lei ba ko ado main tawe ado
ꯂꯥꯏꯅ ꯇꯝꯃꯝꯕ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯐꯤ ꯑꯀꯪꯕꯁꯤꯗ ꯂꯧꯁꯜꯂꯛꯑꯦ ꯐꯤ ꯑꯀꯪꯕ ꯂꯩꯔꯝꯃꯦꯕꯀꯣ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯕꯒꯤ ꯑꯗꯨꯒꯤ ꯑꯀꯪꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯂꯧꯁꯜꯂꯒ ꯄꯨꯁꯜꯂꯛꯑꯦ ꯊꯝꯖꯜꯂꯅꯤ ꯊꯨꯞꯆꯜꯂꯒ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯦꯜꯂꯣ एवरीवन ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯍꯧꯒꯠꯆꯔꯦ ꯑꯌꯨꯛꯀꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯗꯣꯛꯑꯝꯕꯅꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯥ ꯍꯧꯗꯣꯛꯑꯝꯕꯅꯦ ꯑꯗꯣ ꯃꯥ ꯁ꯭ꯀꯨꯜ ꯀꯩꯀꯩ ꯆꯠꯄꯒꯤ ꯅꯨꯡꯇꯤꯒꯤ ꯃꯥꯗꯣ ꯉꯟꯅ ꯉꯟꯅ ꯍꯧꯒꯠꯂꯤꯗꯅꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯨꯇꯤ ꯍꯣꯂꯤꯗे ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯥꯁꯦ ꯇꯨꯝꯖꯔꯁꯅꯣꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯐꯤꯔꯣꯜ ꯅꯨꯡꯂꯣꯜꯀꯣ ꯉꯔꯥꯡ ꯁꯨꯕꯁꯦ ꯉꯔꯥꯡ ꯅꯣꯡ ꯇꯥ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯂꯧꯁꯟꯕ ꯀꯥꯎꯍꯧꯔꯦ ꯑꯗꯨꯗꯨꯅ ꯉꯔꯥꯡ ꯈꯔ ꯆꯣꯠꯂꯝꯃꯦꯕꯀꯣ ꯉꯁꯤ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯕꯗꯀꯣ ꯑꯗꯨꯅ ꯑꯩꯅ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯂꯧꯁꯜꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯐꯧꯗꯣꯛꯑꯝꯃꯦꯕꯀꯣ ꯀꯪꯒꯗꯕ ꯖꯒꯥꯗ ꯑꯃꯨꯛ ꯐꯧꯗꯣꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅꯦ ꯐꯧꯗꯣꯛꯑꯝꯃꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯐꯤ ꯁꯨꯏꯕꯀꯣ ꯑꯩꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯥꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯁꯦ ꯑꯅꯝꯕꯅ ꯃꯥꯒꯤꯅꯦꯕꯀꯣ ꯅꯨꯡꯇꯤꯒꯤ ꯐꯤ ꯁꯨꯗꯕ ꯌꯥꯗꯦꯕ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯃꯣꯠꯂꯦꯔꯥ ꯀꯩꯗꯧꯋꯤ ꯃꯣꯠꯄꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯍꯦꯛꯇ ꯀꯥ ꯍꯦꯟꯅ ꯃꯣꯠꯂꯨꯕꯗꯤ ꯅꯠꯇꯕꯤꯗꯅꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯐꯤ ꯁꯨꯗꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯊꯝꯃꯝꯃꯦꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯊꯝꯃꯝꯃꯕꯅꯤꯅ ꯑꯩꯁꯨ ꯁꯨꯗꯕ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯗ ꯅꯨꯡꯇꯤꯒꯤ ꯁꯨꯏꯌꯦꯕ ꯑꯗꯨꯝꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒ ꯌꯥꯝ ꯁꯤꯗꯩꯗ ꯍꯦꯛꯇ ꯌꯥꯝꯅ ꯃꯊꯪ ꯃꯊꯪ ꯆꯤꯡꯊꯣꯛꯑ ꯁꯦꯠꯂꯒ ꯃꯣꯠꯍꯜꯂꯦ ꯑꯃꯣꯠꯄ ꯁꯥꯟꯅꯩ ꯍꯥꯏꯕꯩ ꯅꯠꯇꯕꯀꯣ ꯑꯗꯣ ꯃꯥꯅ ꯁꯦꯠꯂꯨꯕ ꯐꯤꯁꯤꯗꯤ ꯅꯨꯡꯇꯤꯒꯤꯗꯤ ꯁꯨꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯐꯤꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯁꯨꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯃꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯨꯔꯕꯅꯦ ꯑꯩꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯦꯆ꯭ꯔꯤꯒ ꯑꯗꯒꯤ ꯎꯇꯤꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯡ ꯀꯣꯏꯕ ꯆꯠꯂꯒ ꯃꯇꯨꯡꯗ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯌꯦꯡꯃꯤꯟꯅꯁꯤ ꯕ꯭ꯔꯦꯁꯂꯦꯠ ꯁꯥꯏꯌꯨ ꯏꯆꯥ ꯑꯗꯨꯗ ꯂꯩꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛꯀꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯇꯝꯃꯤꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯇꯤꯒꯤ ꯖꯒꯣꯏ ꯇꯝꯃꯤꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯇ ꯇꯝꯊꯣꯛꯑꯁꯦꯅ ꯍꯥꯏꯅꯔꯦꯕ ꯄꯦꯔꯦꯟꯁ ꯀꯩꯀꯩꯀꯣ ꯑꯗꯩ ꯀꯥꯡꯂꯦꯟꯒꯤ ꯀꯩꯒꯤ ꯀꯣꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯌꯥꯎꯕꯅꯤꯅ ꯆꯠꯆꯔꯁꯅꯣ ꯑꯗꯨꯅ ꯑꯌꯨꯛꯇ ꯇꯝꯊꯣꯛꯑꯁꯦꯅ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯒ ꯄꯦꯔꯦꯟꯁꯀ ꯑꯩꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦ ꯉꯟꯇꯥꯅ ꯀ꯭ꯂꯥꯁ ꯇꯧꯊꯣꯛꯑꯁꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯃꯣꯏ ꯆꯠꯆꯅꯤꯡꯕ ꯉꯁꯤꯗꯤ ꯀꯥꯡꯂꯦꯟꯅꯤꯅ ꯀꯣꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯆꯠꯆꯈꯤꯕ ꯌꯥꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦ ꯑꯗꯣ ꯃꯣꯏꯁꯨ ꯆꯠꯆꯔꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯉꯟꯇꯥꯅ ꯀ꯭ꯂꯥꯁ ꯇꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯍꯥꯏꯕꯗꯤ ꯔꯤꯍꯔꯁꯦꯜꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯦꯕꯀꯣ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯅꯦ ꯃꯣꯏꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯔꯤꯍꯔꯁꯦꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯜꯂꯤꯁꯦꯀꯣ ꯑꯩ ꯃꯥꯏ ꯀꯩꯝ ꯇꯩꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯛꯄꯒꯤ ꯑꯩꯒꯤ ꯃꯥꯏ ꯀꯩꯝ ꯇꯩꯗ꯭ꯔꯤ ꯑꯗꯨꯒ ꯐꯦꯁ ꯋꯥꯁꯅ ꯈꯛꯇꯪ ꯇꯥꯊꯣꯛꯑꯒ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯣꯏ ꯖꯒꯣꯏ ꯇꯝꯕꯤꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯥꯏ ꯅꯨꯡ ꯇꯩꯗꯅ ꯈꯣꯠꯇꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯀꯥꯡꯒꯤ ꯆꯠꯇꯣꯏꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯆꯠꯇꯣꯏꯅꯦꯕꯀோ ꯑꯗꯨꯒ ꯏꯟꯇ꯭ꯔꯣꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ರೆ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀோ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯐꯖꯅ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯁꯦꯠꯂ ꯃꯇꯨꯡꯗ ꯑꯩꯗꯣ ꯃꯌꯥꯝꯗ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕ ꯌꯥꯕꯒꯤ ꯇꯟꯖꯥ ꯂꯩ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯑꯩ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯒꯤ ꯑꯗꯨꯝ ꯂꯣꯏ ꯄꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯄꯤꯕ ꯀꯃꯦꯟ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯦꯁꯤꯡꯅ ꯅꯝꯃꯦꯕꯀꯣ ꯄꯤꯔꯛꯏꯁꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯊꯧꯅꯥ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯧꯅꯥ ꯍꯜꯂꯣꯏꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯄꯤꯕ ꯑꯗꯒꯤ ꯊꯧꯅꯥ ꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯅꯥꯁꯦ ꯍꯦꯟꯅ ꯆꯪꯁꯤꯟꯅꯤꯡꯕ ꯀꯃꯦꯟ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩ ꯄꯨꯝꯅꯃꯛꯇꯣ ꯂꯧꯁꯤꯟꯖꯔꯒꯅꯦꯕꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤ ꯈꯜꯂꯒ ꯑꯩ ꯍꯤꯡꯖꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯊꯧꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯤꯀꯣ ꯈꯜꯂꯒ ꯍꯤꯡꯖꯔꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩꯅꯤ ꯑꯗꯨꯒ ꯏꯚꯟ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯀꯃꯦꯟꯇꯀꯣ ꯃꯌꯥꯝ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯊꯧꯅꯥ ꯍꯟꯒꯅꯣ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯜꯂꯒ ꯀꯞꯄꯒ ꯂꯩꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯞꯄ ꯌꯥꯗꯦ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯖꯁ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯑꯁꯤ ꯌꯥꯝ ꯇꯦꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯣꯠꯅꯒꯗꯕꯁꯦ ꯌꯥꯝ ꯇꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯔꯛꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕ ꯌꯥꯗꯦꯕ ꯃꯤꯒꯤ ꯋꯥ ꯇꯥꯔꯒ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯀꯩ ꯍꯥꯏꯅꯒꯤꯅꯤ ꯀꯩꯗꯧꯒꯤꯅꯤ ꯈꯜꯂꯒ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯐꯣꯀꯁ ꯀꯣ ꯑꯩꯒꯤ ꯒꯣꯜ ꯑꯃꯈꯛ ꯂꯩꯖꯒꯅꯤ ꯑꯗꯨꯒꯤ ꯒꯣꯜꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯔꯕꯅꯤꯅ ꯌꯥꯝ ꯇꯣꯟꯅ ꯃꯤꯒꯤ ꯃꯈꯥ ꯊꯥꯔꯒ ꯑꯩꯗꯤ ꯀꯩꯝ ꯇꯧꯔꯔꯣꯏꯗꯕꯅꯤ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯗꯕꯅꯤꯅ ꯂꯩꯕꯁꯨ ꯌꯥꯗꯦ
ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯊꯝꯒꯗꯕꯅꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯨ ꯔꯦꯁꯄꯦꯛ ꯌꯥꯝ ꯇꯧꯖꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯠꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯆꯥꯁꯦ ꯖꯁ ꯀꯣ ꯍꯥꯏꯗꯤ ꯃꯥ ꯃꯤ ꯑꯣꯏꯍꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯊꯝꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯨꯝꯕ ꯏꯆꯦ ꯏꯆꯟ ꯏꯅꯥꯎꯄꯤ ꯃꯌꯥꯝ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯣ ꯑꯩꯈꯣই ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯀꯔꯝꯕ ꯃꯇꯝꯗꯅ ꯀꯩ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯒꯤ ꯄꯨꯟꯁꯤꯟꯅꯕꯒꯤ ꯇꯟꯖꯥꯁꯨ ꯄꯤꯔꯛꯈꯤꯅꯤꯀꯣ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯥꯁꯟꯅꯔꯒ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯗꯒꯤꯗꯤ ꯑꯐꯕ ꯁꯣꯁꯥꯏꯇꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯗꯧꯅ ꯑꯣꯏꯔꯕ ꯍꯥꯏꯗꯤ ꯂꯩꯖꯔꯤꯕꯁꯤꯡꯁꯤꯗ ꯀꯩꯅꯣꯒ ꯄꯤꯕꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯧꯔꯛꯄꯒꯤ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅꯁꯨꯀꯣ ꯑꯩꯁꯨ ꯉꯝꯖꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯍꯣꯠꯅꯖꯒꯦꯅ ꯈꯜꯂꯤꯕꯁꯦ ꯉꯝꯕꯁꯨ ꯑꯣꯏꯖꯔꯛꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯇꯥꯁꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟꯒꯁꯨ ꯇꯧꯁꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯒ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯃꯨꯛ ꯑꯩ ꯀ꯭ꯂꯥꯁ ꯀꯩꯀꯩ ꯂꯥꯛꯑꯅꯤ ꯑꯩꯁꯨ ꯑꯃꯨꯛ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯀ꯭ꯂꯥꯁꯇꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯍꯣꯔꯦꯟꯐꯧ ꯀꯩꯅꯣꯐꯧ ꯀꯣꯏꯕ ꯆꯠꯄ ꯑꯗꯩꯗꯤ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯀꯩꯀꯩꯐꯧ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨ ꯍꯥꯏꯖꯔꯒ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯆꯠꯆꯔꯒꯦ ꯃꯌꯥꯝ ꯖꯒꯣꯏꯁꯦ ꯁꯥꯕꯗ ꯀꯩ ꯆꯪꯉꯦꯕ ꯑꯍꯥꯟꯕꯗ ꯌꯥꯔꯦ ꯃꯁꯥ ꯂꯥꯡꯉꯛꯀꯅꯨ ꯂꯥꯛꯄꯤꯁꯤ ꯑꯩꯒꯤ ꯆꯥꯅ ꯊꯣꯏꯔꯕꯤ ꯕ꯭ꯔꯖꯒꯣꯄꯤ ꯄꯨꯝꯅꯃꯛ ꯌꯦꯡ శ్రీ బృందావన్ ꯀꯌꯥꯒꯤ ꯊꯤꯖꯔꯤꯕ ꯍꯩ ꯂꯩꯈꯤꯕ ꯂꯩꯀꯥ ꯊꯟꯅ ꯁꯛꯇꯥꯏꯕꯤ ꯀ꯭ꯂꯥꯁ ꯇꯧꯅ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯊꯣꯛꯆꯔꯒ ꯄꯣꯠ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯒꯤ ꯑꯃ ꯂꯧꯕ ꯆꯠꯂꯅꯤ ꯐꯖꯕ ꯂꯣꯏꯔꯦ ꯐꯤꯕꯝꯁꯦ ꯁꯨꯝ ꯂꯧꯁꯟꯗꯣꯔꯦ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯥ ꯂꯣꯏꯁꯟꯕꯤꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯗꯤ ꯆꯠꯇꯣꯏ ꯇꯧꯔꯀꯥꯟꯗ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯀꯣꯛꯁꯦ ꯂꯨꯖꯔꯨꯔꯒ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯀꯣ ꯀꯟꯈꯠꯂ ꯊꯝꯃꯤꯅꯦ ꯑꯩꯁꯨ ꯁꯝꯁꯦ ꯀꯪꯍꯜꯂꯅꯤ ꯃꯥꯒ ꯆꯤꯡꯂꯦꯝꯕꯤꯒ ꯆꯠꯍꯜꯂꯨꯔꯒꯦ ꯑꯗꯨꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯛꯀꯦ ꯃꯥꯅ ꯀꯣꯏꯕ ꯈꯣꯠꯄ ꯀꯥꯟꯒꯤ ꯆꯠꯆꯕꯗꯣ ꯑꯗꯨꯒ ꯍꯥꯞꯄꯛꯀꯦ ꯀꯗꯥꯏ ꯄꯤꯡ ꯀꯂꯔ ꯅꯪ ꯀꯦꯔꯕ ꯍꯣꯏ ꯆꯠꯆꯜ ꯆꯟꯗꯣꯟ ꯊꯤꯜꯂꯕ ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯆꯤꯜꯂꯒ ꯍꯣꯏꯗ ꯀꯥꯡꯂꯦꯟ ꯆꯠꯇꯣꯏꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯂꯩꯕꯤ ꯅꯤꯡꯊꯧꯖꯝꯅ ꯄꯤꯔꯛꯏꯕ ꯁꯤꯁꯦ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯁꯤꯁꯦꯀꯣ ꯅꯅꯥꯎ ꯂꯂꯩꯕꯤ ꯅꯤꯡꯊꯧꯖꯝꯅ ꯄꯤꯕꯤꯔꯛꯏꯕ ꯑꯩꯗꯤ ꯁꯣꯟꯖꯜꯂꯛꯇꯅ ꯑꯩ ꯑꯗꯨꯝ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯦꯕꯀꯣ ꯑꯩ ꯍꯧꯒꯠꯄ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯉꯁꯤ ꯀꯥꯡꯂꯦꯟꯁꯦ ꯀꯣꯏꯕ ꯆꯠꯇꯣꯔꯦꯅ ꯃꯃꯥꯡꯁꯨ ꯆꯠꯆꯅꯤꯡꯕꯀꯣ ꯄꯨꯕꯤꯍꯧꯗ꯭ರೆ ꯑꯗꯣ ꯍꯟꯗꯛꯇꯤ ꯄꯨꯕꯤꯗꯣꯔꯦꯅ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯑꯗꯣ ꯑꯩꯅ ꯃꯥ ꯆꯠꯂꯝꯗꯥꯏꯒꯤ ꯃꯅꯝ ꯅꯝꯕꯤꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯃꯅꯝ ꯅꯝꯃꯒ ꯃꯥ ꯆꯠꯅꯕꯒꯤ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯝ ꯃꯅꯝ ꯅꯝꯕꯁꯦ ꯂꯝꯗꯟꯅꯔꯕꯅꯤꯅꯀꯣ ꯃꯥ ꯆꯠꯂꯝꯗꯥꯏ ꯍꯦꯛ ꯌꯧꯕꯒ ꯃꯁꯥꯅ ꯈꯪꯅ ꯆꯦꯟꯁꯤꯜꯂꯛꯑꯃ ꯃꯅꯝ ꯅꯝꯕꯤꯔꯣ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯁꯨ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯆꯪꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤ ꯆꯠꯅꯕꯒꯤ ꯂꯣꯏꯁꯜꯂꯦ ꯁꯦꯝ ꯁꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯨꯡꯅꯥꯎꯅ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯊꯤꯜꯂꯨꯔꯅꯤꯕꯀꯣ ꯃꯕꯥꯅꯤꯗꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯦꯇꯣꯟ ꯍꯣꯏꯅ ꯑꯃꯨꯛ ꯊꯤꯜꯂꯛꯇꯣꯔꯦ ꯑꯗꯣ ꯐꯨꯇꯦꯖꯁꯦ ꯃꯣꯏ ꯑꯩ ꯃꯆꯥ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄꯒꯤ ꯀꯥꯡ ꯆꯤꯡꯕ ꯈꯣꯠꯄꯒꯤ ꯐꯨꯇꯦꯖꯁꯦ ꯑꯩꯈꯣꯏ ꯅꯥꯎꯗꯣ ꯂꯧꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯗꯨ ꯍꯥꯞꯄꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ
ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯨꯔ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯊꯦꯡꯅꯔꯁꯦ ꯍꯥ ꯀꯩꯕ ꯀꯩ ꯍꯥꯏꯅꯣ ꯍꯜꯂꯛꯑ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯍꯥꯏꯌꯣ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯣ ꯃꯊꯪꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ